ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯄꯥꯝꯗꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯉꯕꯣꯛ ꯄꯥꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏ ꯂꯥꯏꯂꯝ ꯊꯣꯛꯐꯝꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯁꯝ ꯂꯛꯁꯃꯟ ꯁꯤꯡꯍꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯛꯁꯝ ꯂꯛꯁꯃꯤ ꯆꯅꯨꯅ ꯃꯈꯣꯏꯅ ꯂꯩꯅꯅꯕ ꯌꯨꯝ ꯁꯥꯅꯕꯒꯤ ꯌꯨꯝꯐꯝ ꯊꯣꯛꯂꯛꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯧꯄꯥ ꯅꯨꯄꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯇꯨꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯐꯪꯂꯛꯄ ꯁꯤꯟꯐꯝ ꯈꯔꯅ ꯃꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯍꯧꯏ ꯑꯩꯒꯤ ꯃꯤꯡ ꯂꯛꯁꯃꯤꯀꯥꯟꯇ ꯊꯣꯛꯆꯣꯝ ꯀꯧꯋꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯈꯛꯇ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯆꯍꯤꯅ ꯆꯍꯤ 10 ꯁꯨꯔꯦ ꯏꯆꯦ ꯑꯍꯟꯒꯤ ꯆꯍꯤꯅ 18 ꯁꯨꯔꯦ ꯏꯆꯦ ꯌꯥꯏꯃꯒꯤ ꯆꯍꯤꯅ 14 ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯦꯅ ꯇꯨꯏꯁꯟ ꯈꯔ ꯆꯠꯂꯒ ꯑꯩꯅ ꯎ ꯁꯨꯕ ꯈꯔ ꯆꯠꯆꯔꯒ ꯏꯃꯨꯡꯁꯤ ꯄꯨꯅꯕ ꯍꯣꯠꯅꯖꯕꯅꯦ ꯊꯣꯛꯁꯝ ꯂꯛꯁꯃꯤ ꯆꯅꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTLꯒꯤ ꯊꯧꯃꯤꯁꯤꯡꯗ ꯑꯁꯨꯝꯅ ꯄꯥꯎꯗꯝꯕꯤꯔꯛꯏ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯍꯟꯅꯤ ꯑꯩꯒꯤ ꯏꯈꯥꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯅ ꯑꯉꯥꯡꯒꯤ ꯇꯨꯏꯁꯟ ꯈꯔ ꯇꯧꯔꯒ ꯏꯄ꯭ꯋꯥ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯐꯪꯂꯛꯄ ꯁꯤꯟꯐꯝ ꯈꯔꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯛꯈꯤꯕꯅꯤ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯕꯕꯥꯅ 2021 ꯀꯣꯚꯤꯗ ꯃꯅꯨꯡꯗ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯥ ꯕꯕꯥ ꯂꯩꯖꯔꯝꯂꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯄꯥꯎꯗꯝꯕꯤꯔꯛꯏ इमा बाबा लेते अंगांगे ट्यूशन कर तौरगा नानु पाना उगी तो बगरा सूरगा जिन्ना सेंदना युम्बम बाउदी थोंबा हमजरे कोई जिन्ना बनावे लेते मखा ताना लक्ष्मी चनुना हाइबिरकपदा मियामना अखोइबु नुंसिबिदना अखोइना लैननबा युम मसा अमतंग साजगे होनजरिबा सिदा मियामना अंगंबा मतेंग पांबियो हादना KNTLगी थौमिसिंगदा थमोइ सोंना पाउदंबिरई हाइरिबा मरायबक थीरबा थोक्सम लक्ष्मी चनुगी इमुंगदा कंगलैपाक न्यूज तेंगबांगलुप KNTLगी थौमिसिंगदा अंगंबा मतेंग पांगलगनी मियामनसु अंगंबा मतेंग पांबियो हादना कंगलैपाक न्यूज तेंगबांगलुप KNTLगी माइकैदगी मियामगी मफमदा हाइजरी